Isai Nongmai Taibang Sida Adombu SS Entertainment ngasi amuk taramna ukchari. Indian classical music ki raga singi matangda nainaba episode sing sathajarakpa oina ngasi ekhoi punna raga khamas ki maramda khara khangminasi. Khamas raga asigi horakpam oiriba that khamas that tagini. Raga asigi arohada sangit swar taruk laigani kumtharakpa abrohadana sampurna oigani sangit swar taret laigani. Maram aduna raga asigi zati asi sarp sampurna haivadi hexatonic heptatonic oigani. Raga asida khwaidagi maru oina sinariba sangit swar badi swar asi ga oigani aduga samwadi swarna ni nisat amadi lemhauriba anubadi swar singna sa re shuddha ma shuddha pa dha shuddha amadi ni komalni. Khamas raga asida ni shuddha amadi ni komal animak sizinai. Raga asida sizinadaba bivadi swar singdi re komal ga komal ma tibra amadi dha komalni. Raga asigi nyas swar standing note singdi sa ga amadi pani. Raga asigi salan khongchat asi middle octave amadi upper octave madhya amadi tar saptaktana mapung oina sizinai. Numidangi anisuba yuthaktana raga asigi gayan samai singing time ni. Khamas raga asisu Indian classical music khaktadana tana atay saisak singdasu yamna pamna saknai. Raga asigi arohada saga pa dhani sa kumtharakpagi abrohadana sa ni da pa ma ga re sa. Raga khamas asigi catching notes pakarna sa ni dha pa